manipur gi nauna governor gi fam pugadawriba ajay kumar vala ngasi chip Rajbhavan gi dawa saklaukre Ajay Kumar Vala 1984 batch ki retired IAS officer ni amasung August 19 dagi August 19 fauba Union Home Secretary oina thopurami Mak Manipur gi 18 suba governor oigadori Mak na haukiba numita Imphal da thunglakibada Chief Minister N Biren Singh Speaker Manipur Legislative Assembly 𝗣𝗛𝗚𝗚𝗔𝗏 amadi senior officials sing na taramna oki amadi ngasi oath taking ceremony dasu officials sing saruk yakibaga lonina Chief Minister na mahaki liching makhada punna thabak tawminaduna ingtapa Manipur purakpa ngamba oirasanu hainasu wish tawki Manipur gi nauna governor gi fam pugadawriba Ajay Kumar Vala ngasi chip Rajbhavan gi dawa saklaukre Ajay Kumar Vala 1984 batch ki retired IAS officer ni amasung August 19 dagi August 19 fauba Union Home Secretary oina thopurami Mak Manipur gi 18 suba governor oigadori Mak na haukiba numita Imphal da thunglakibada Chief Minister N Biren Singh Speaker Manipur Legislative Assembly 𝗣𝗛𝗚𝗏𝗧𝗏 amadi senior officials sing na taramna oki amadi ngasi oath taking ceremony dasu officials sing saruk yakibaga lonina Chief Minister na mahaki liching makhada punna thabak tawminaduna ingtapa Manipur purakpa ngamba oirasanu hainasu wish tawki